Veteran Association Ningthounai Ven Sinduna Anirak Suba Oina Second State Level Open Qiraat and NAAT for Boys 2026 PANGTHOKLAGANI LAKLIBA March ki tarik kunipan amasung kunmapanda PANGTHOKKANI HAINA TWRAMBA adu khudong CHADABA khra LEIBANA MARAM OIRAGA LAKLIBA April ki tarik mari amadi mangada PANGTHOKLAGANI HAINA Veteran Association Ningthounai Ven ki MAIKEIDAGI PHONGDORAKLI Ven MAKHA TANA PHONGDORAKPADA YAIRIPOK Ningthounai MAYAI LEIKAI NIYAR Ningthounai Public Library da PANGTHOKKADOURIBA event asigi admission form lupa Oigani amasung form thajan bay yabagi aroiba numina April gi tarik ani fawbu oigani loinana competition asigi first prize ta lupa lising teret momento amadi certificate second prize ta lupa lising teruk momento amadi certificate third prize ta lupa lising manga momento amadi certificate loinana consolation prize manga da lupa chamanga momento amadi certificate khutsinagani haidi amasung admit card na April gi tarik ahum da issue tawgani haidi hena akopa marol gi damak mobile number 7005087465 natraga 8014382252 natraga 9862180239 da pau phauraknaba khangalakli